Pakshadempum Uibamar Uibapaukhar update Tokjari. Kwaidagi Sangba River Cruise MV Ganga Bilas Lamthakre. Namit Jankhaiga Mathoinida Turiel Kungataret Fauduna Bangladesh Pauraga Dribugar Yaunasat Kadaba Maremgi Kwaidagi Sangba River Cruise MV Ganga Bilas Ado. Ngasi Prime Minister Narendra Modi na Lamthakre. Prime Minister na video conference ki khutangda maming chatlaba Holy City Varanasi gi Gatsing adugi mayokna bada Ganga gi Torwan singda lamdam adugi Tourism engkat nanarba semgatba tent sinti abasu ngasi sangkaki Masida sunatana tharumadu da Uttar Pradesh, West Bengal, Bihar amasung Assam da lupa kro risingama hienbagi atai Inland Waterways Project Cameron gi Foundation Stone yongki amasung sangkaki Varanasi da EMP Ganga Vilas adu lamthabagi tharumda wangang bada Kasi dagi Dribugar Fawagi Malemgi Kwaidagi Sangba River Cruise asina World Tourism Map da awang thangba India gi lam koifam afam singatu uthok lagani haige Indian singi punsida Ganga Turel gi maruiwa aduki maramda ngangla duna ning tamlaba matung lamdam singda Torwan sing adugi akoibata leiwa lam singatu chawkatpa thindhauduna mafam asigi yamlaba miya mayum hongtuna satkhre aina magna nuaitaba phangdoki Harba fiba madu ko khana bagi paikat patharu madu palladuna Prime Minister na naganamada Ganga sengtokna bagi tharu madu namami Gange gi khuthangda paikat khre aduga atofanakanda art Ganga paikat khre art Ganga gi thabakasda Ganga toriana fauduna selibas tasing da economic chawkhana bagi fibam ama semna bagi khongthang sing lawat khre haike Ganga Torienta Cruise Service sauktok libase ningsingna oibam bikup amani amasung masina India da tourism gi anopo matam ama purak lagani Masina tourism hena chawkhat halagani amasung thabak phangana bagi anova khudong chaba sing piragani ana Prime Minister na haike Nakalamarom dana G20 gi mifam na lebak asi khongjel yangna chawkhat bagi khudong chaba phanglagani Indiana yumbu oidun sathariba G20 gi tharom asina maram oidun chawkhalagliwa lebak kya santi leina amadi khongjel yangna chawkhat bagi khudong chaba du soidana phanglagani hani India gi G20 Zarfa Amitabh Khan ngasi phongdokre Ngasi New Delhi da pangthokba Think 20 Incension Conference amada wangang laduna kan haiki G20 na lam kya da sel thonggi so thawraba phibam kya nahuna na sauba driver ma product na pamong da hongdokhan ba ngamlakbana asan ba puari amasem ngamlagani Hausik sawat krabaleba kya sangwang na carbon emission thawraba gidamak asauba awaba kya mayuk na batana tanamadugi dai da laure Tanja sida India na malem pumbada di carbonization gi khongthang lokat pada natana zati asigi oina hana puthok lamba carbon gi sangtagi hantaba thakta purakpagi pantamadu yauna sangsilagli Indian technology gi lamda fanglakliba achievement kya adugi matangda highlight tawratuna kan haiki India gi anova digital advancement asina sel thong kya mioi kya gi account da akthina provide tawbada chauna mateng pangle Masida soiba amati aranba amata yahon dapangamle Indiana yumbu oidana pangthokliba G20 gi tharo masida ngasi New Delhi da pangthokliba Think 20 Incension Conference asina ahanba mifam ama oire ngasi gi mifam asida ground work tagi hona India gi thamliba Think 20 gi pandamado sahiya sigi manungda phangpa ngamgani haire naminini sumna sathagada mifam asigi panel discussion da task force gi session yawgane Madura task force ki maikita ki makwai ki oiwa wakhalot amadi lawgadaba thaudang singi matang da present tawgani hairi Junta na Michael pangtok na nabasem sariba mafam da arrest and force na bomb set tawduna pokahin kre Junta lega na control tawduna sahi asi atheng basarukta election pangtok na nabasem sariba mafam sing da arrest and force ki arwan gorilla kangpu amada segul asiki manung da nal lethal addiction sathagre Amoga na pangthok kadorba Michael asigi matang da military gi maikedi gi phangdora ki bada lagak bairamba National League for Democracy na aranba pambai kiya sinaduna Sahi ani gi mamangda ka henba voter masing phangduna kumsing lising ani kongi general election da chawna mai pa khibani ana maral siduna Labak pumbada claim tawkhiba laikhrabani election gi faladu junta gi lanmis na reject tawbaga loinana NLD dem bairamba sakti adu namdada kumsing lising ani kunga mathwai gi February thada manbane Matamatu dagi hona junta lengang anova Michael amba pangthok na ba makhoi gi military lenga ki makada khuzil thorang tawba hawrakre ana phangdorakli Nauna pangthok da ba Michael asigi da minister junta gi administrator singna hawki baning thawka ba numit dagi lebak asigi border singi data collection tawba hawkre thabak sing adu Myanmar gi military council na campaign tawtuna satarakbane Loina da makhoi na khongkot liba voter list sing adu update tawraba matungda standard procedure amagi matang election pangthok na ba gi thawrang tawribane Data collection asida local administration singsu juntagi person single loina na thabak dawminari
masida junta gi migration amas population development na yum office community hall sing de yangchin pagi thabak chadari data collector sing sat pathabak toram sing de leba ka sigi nongwai fiber police officer sing amadi lanmi kya loina na satmenari taseng namak thabak thoram adu pangthok pada makhoi ki damak ngak sen na planmi sing adu pu bani hairi asung thabak satharingai tanja asna hokiba numit ini gi manungda arrest and force ki tongan ba force na yangkon amadi Mandalay gi areas na data collector amadi serving process sathariba member lanmi asi administrator sing ki bathak ta chathaba landawe na mafum tarita bom phum dona thamlaga pokhain kre hairi bom sing adu ki marakta hoki baleba ko pon miki dongthil pung ahuma kharam ta pada yangkon gi bengal dol township ta leiba municipal office amada sakti leiraba bom ama arrest and force ki meke dagi pokhaila ki hairi thawdogado urban gorilla group aman oriba yangkon underground force nani han claim tawrakre thawdogado municipal administration singna border list sem pat lakliba junta gi lamni singa bateng pang paki dambak pang thokpani han phong doraki Sri Lanka gi sel thong gi wathok mari taina leba ka segi lamni saruk hum dahan ta lagani defense minister Sri Lanka da huje oriba sel thong gi awa fibam amam yok nariba asina maram oduna leba ka segi lamni han leramba sang gi saruk mari thopagi hum da handa lagani masili sing ani kunga mari da leba ka segi lamni masing lakama lising kuntra manga da thambagi mawng ni aduga Matangi sahi lising ani kontra pawda lan mi masing asi lak amada antana bapandam thamli ana defense ministry gi maikedi gi phongdo rakre lakulak liba thawranga si Sri Lanka da mamangi sahi ani rom dagi sathi ba mongda sel thonggi pibam soksin lakiwa atuna baram odena lakulak pa thawrang ni soksin krabaliba kasigi sel thonggi pibam asi mamangi sai humdraong gi mungda amakta oikitriba mongda thorokwa crisis amani ana defense minister na phongdo rakle leba kasigi defense minister Pahmita Bandra Thenak kunna thadorokpa cherol madhai leba kasigi military da thadariba sanpam singa si state na puba expenditure ne masina theng nan under tragan na koin handa leba kasigi economic growth ki avenue da chaiting pi asoba sanpam ama military ki damak sading tawpana jati asigi amadi miyam gi security da asoba asokpa ama hauze ki oina leba kasida piri ana phongdoraki Sweden da khwadagi chawwa rare earth element deposit phangle Electronic vehicle sing chanan bagi damak mathau tariba rare earth element sing Europe ki khanglaba khwadagi chawba deposit Sweden gi arapa awang da phangle posagadu China da tangjabta gi kakna ba Europe ki asadu hengat hankre Sweden gi iron of wine adu gi hek thangnaba ya thangba da phangliba tawna pothok ki deposit adu rare earth oxide ton million am khena yawi hana Swedish mining group LKAB na sagol senmet dai gi Aigoi lamdam masna masi rare earth elements ki khwadagi chawwa khanglaba deposit aduni amasung masi green transition adu ngamanna na bagi yam namak maruoiba raw material sing adu puthok na bagi maruoiba building block am oigani hana LKAB ki chief executive Jan Mostrom statement amada haige aigoi supply problem am mayok nari mansing yauduna electric vehicle sing puthok pa yaroi fanglivasi Europe ki manung da khwadagi chawba oigani thajarabasu US Geological Survey na malemgi oina pariba ton million Samakun adugi sada amafawa pada bagaloina global scale di yang bada dumak peke European Union member states sing da makhoi masagi oiwa extraction capacities pothok na ba Brussels bo afil tawanduna lisingani taragani thoi da European Commission na EU da sinaripa rare earth ki sada marhuda ni bandi China dagi leibani haike LKB gi fangkiwa adu sahi asdagi hona rotating EU presidency adu paiba aukiba Sweden da lakiba European Commission gi delegation amadu pothokre ngasi European Union asigumba material sing gidamak atopa lebak sing jamna henman na tang saduna leiri hana Russia masung China da akanaba khudom bi thiladuna Swedish Energy Minister Ebba Busch na press conference amada haike masi soidrama hongdo kadabani green transition amakidamak mathau tariba raw material ki supply adu gidamak aihoi soidramak thaudang logadabani hana mahangna makata ke European Union da singani kuntra ga manga fawagi manungda CO2 thadokpa anova gari sing sinaba mathang to khanna ba yana kre Maramaduna combustion engine car sing thinglagani maduna rare earth material sing ki mathau taba adu hengal halagani Japan gi radioactive ising chahi sida Pacific samudra da chithok pa horagani Tsunami gi thok tamang ta ki Japan gi Fukushima Daiichi nuclear plant gi radioactive waste water kya paisin na thamliba do yamna wathok oiba mongda chahi sigi spring natragna kalen gi matamda samudra da chithok pa hongna da pathorang tawkre hai Media report matungina thawrang adu Prime Minister's Office da pangthogiba cabinet meeting amada confirm tawkre hai radioactive ising chithokpa matamda madugi area da nga faraga hingjaba community sing di makhoi nga sitaba maso mingchat thiba kaya mayuk nagadori
ꯃꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯅꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨꯡ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡꯗ ꯑꯌꯥꯕ ꯄꯤꯈꯤ ꯍꯥꯏꯔꯤ ꯖꯄꯥꯟꯒꯤ ꯉꯥ ꯐꯥꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅꯗꯤ ꯁꯔꯀꯥꯔꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯔꯤꯚꯥꯏꯁ ꯇꯧꯔꯕ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯁꯔꯀꯥꯔꯅ ꯌꯦꯟ ꯕꯤꯂꯤꯌꯟ 50 US dollar million 449 ꯒꯤ ꯃꯇꯦꯡ ꯑꯃ ꯉꯥꯃꯤꯁꯤꯡꯗ ꯄꯤꯒꯗꯧꯔꯤ ꯍꯨꯖꯤꯟꯕꯩꯁꯤꯡ ꯑꯗꯨ ꯐꯅ ꯅꯤꯡꯊꯤꯅ ꯇ꯭ꯔꯤꯠ ꯇꯧꯔꯕꯁꯨ ꯃꯤꯁꯤꯡꯅ ꯉꯥ ꯂꯩꯔꯒ ꯆꯥꯅꯤꯡꯕꯗꯤ ꯐꯥꯎꯔꯣꯏꯗꯧꯔꯤ ꯏꯁꯤꯡ ꯑꯁꯤ ꯃꯍꯤ ꯂꯥꯡꯊꯣꯛꯍꯜꯂꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯣꯏꯜ ꯏꯪꯊꯅꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯃꯔꯝꯅ ꯁꯦꯡꯗꯣꯛꯄꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄ ꯔꯦꯗꯤꯑꯣ ꯑꯦꯛꯇꯤꯚ ꯀ꯭ꯔꯦꯗꯤꯌꯝ ꯌꯥꯎꯔꯤ ꯁꯔꯀꯥꯔꯒꯤ ꯄ꯭ꯂꯥꯟ ꯃꯇꯨꯡꯏꯟꯅ ꯏꯁꯤꯡ ꯑꯁꯤ ꯇ꯭ꯔꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯅꯨꯡꯗ ꯍꯨꯠꯄ ꯇꯥꯟꯌꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄꯦꯁꯤꯐꯤꯛ ꯁꯃꯨꯗ꯭ꯔꯗ ꯆꯤꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯇꯦꯡ ꯃꯌꯥꯏꯗ ꯄꯥꯏꯁꯤꯜꯂꯒ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯁꯃꯨꯗ꯭ꯔꯗ ꯆꯤꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯄꯥꯟꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯅ ꯕꯦꯂꯥꯔꯁꯀ ꯂꯣꯟꯅꯕ ꯄꯔꯤꯡꯗ ꯗꯤꯐꯦꯟꯁꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ ꯔꯨꯁꯤयाꯒꯤ असेटपे लाई ओरिबा बेलारस का लोनबा फरिंग यूक्रेन मसागी डिफेंस मपांगल कंखलाली अने यूक्रेनियन मिलिटरी की जॉइंट फोर्सेस की कमांडर शहरी नयमना फोंदोखरे अखोई दे सिनबा थबक अदु अखोइना प्रोफेशनल ओइना पांगथोकली अमसुंग अखोइगी डिफेंस मपांगल लेप्तना कंखलाले हाउसिमकी वनदि बेलारस की मेकेदगी यूक्रेन दा ग्राउंड अटैक तौरकपा याबगी हाथेंगनबा थ्रेटि लेदे अने नायफना जॉइंट फोर्सेस प्रेस सर्विस दा फोंदोखे यूक्रेन अमसुंग बेलारस की लोनबा परिंग द ओरिबा फिबम मसिक मतंग द यूक्रेन यूनाइटेड स्टेट्स अमसुंग पोलैंड गुंबा फॉरेन पार्टनर सिंग पाव फाउनरी आइना नाइफ नाइ की बेलारस असि नौपोक अमसुंग अवाग नौपोक दा रूसिया के खादा यूक्रेन का नौजुप दा पोलैंड का अमसुंग अवाग नौजुप दा लिथुआनिया अमदि लाटविया का लोनरी ममांग सहित यूक्रेन बेलारस का लोनबा परिंग द संबल खागत की खोंगतौबा कांक्रीट संबल अमसुंग बफ वायर अमदि अतै संबल मखल क्या खागत की यूक्रेन की कमांडर लाथोब वाफम रूसिया बेलारस लाब तांग 13 फेब्रुआरी फाउबा रूसिया बेलारस जॉइंट एयरक्राफ्ट यूनिट ट्रेनिंग हौनब थौरांग तौरींगै तालक्तनी यूक्रेन की मयुक्त चथरिब लान असिदा बेलारस हथेनना यावतबसु ममांग सही की फेब्रुआरी 23 रूसिया यूक्रेन लांदाप मतमदा बेलारस मखोइगी लम सरुक्तगी लांदानब अयाबदि पीखे नागालमरोमद यूक्रेन अतोप लमद लांदारकलबदि बेलारस रूसिया की मिसंग लान यावसिलकनी रूसिया करीगुंबद कीपना अतोप लिपाकसिंग लांदानबगी फिरेप लौरकलबदि बेलारसना रूसिया यूक्रेन अदगी लानफमद रूसिया की मिसंग सोइदना लान यावसिलकनी हाइना रूसिया की फॉरेन मिनिस्टर की ऑफिशियल ओइबा पाव अमद फोंदोरकले हानदगी हौना रूसिया बेलारस असि यूक्रेन की लानफमद स्प्रिंग पोर्ट अमगी मतौगो मतेंग पांगनदुना कोमसिंग 2022 फेब्रुआरी दगी लाखिबने मसिगी मतुंग दममंग सही अक्टोबर थादगी बेलारस की लानमीसिंग मॉस्को की लानमीसिंग मिलिटरी ड्रिल पांगथोकमिनदुना लाखिबने लाइबागनी असिना हानदगी हौना मिलिटरी की ओइबा कोऑपरेशन पीनबगी अयाबा लैनदुना लाखिबना मॉस्कोना बेलारस पो यूक्रेन अवांग माइकेदगी लान तासलाकपदगी थिंगनबा मतेंग पांगनदुना लाखिबने ngasi pangthokiba Russia ki state media ki interview amada Moscow ki foreign ministry ki official Alexei Polichuk na hai mamang sahi ki October dagi hauna Russia na Belarus ki lanmis ka joint train pangthok minaduna yekna basina landarak padagi ngakthok minanaba thaurang sing lokhat baurakre masigi matung tabu ena karigumba Russia na tragan atopa lebak da Ukraine na landabagi firep lauraklabadi Belarus na hojik thorkliba lanpham asida soitana yausilakani hanasu section wa oina election na pawis na phongdokhe माना मखा तना फोंदोरकपदा ओरफ याबा फिबम असि लेबाक अनि असि गुलुचिंग बसिंग लौजगद फिडेप सिंग मखा पोले हाइके नागालमरोमदा यूक्रेन की प्रेसिडेंट जेलेंस्की ना हौकिब युम सगाइ सनबिता फोंदोकिबदा माकी लेबाक असि बेलारस की ngangkhaiga thangna leiribani maramanduna makoina matam pumbada langidamak sem saduna lei adumainamak mahaki yumlo nariba lebak ki akanba warol ama atopa lebak tagi फोंदोरकpa असि angapko pogi haike माना मखा तना का हेना शांति लेबा warol kya फोंदोकवा अमदी फोंदोरक्तबा यूक्रेन की दमक्तदि सब मानै मखोइना मतम पुंबदा महाकी ngangkhaiगी अमदी रीजन की दमक्ता लान थेंगनबा सेम सादु लै हाइना फोंदोरखरे रूसिया न नोंफोक यूक्रेन की सोलेडर टाउन लौसिले हाइना क्लेम तौखरे नोंफोक यूक्रेन की डोनेक्स मनुंग चना लेबा थोमथोकवा टाउन सोलेडर दा यामना तामथिबा मोंगदा लांदारिबा रूसिया न टाउन असि मखोइगी मकुट चले हाइना क्लेम तौखरे यूक्रेन की अथॉरिटी नदी टाउन असिदा मखा तना लान थेंगनरी हाइना फोंदोकले सोलेडर टाउन से कनाना कंट्रोल तौरग लेरिबनो हाबेगी मतंगदा सममदा रिपोर्ट कया लागले रूसिया तौरिबा क्लेम असि असुंबो एरंबा तारबदी मदु हौकिबा था के अस्ता रूसिया की धमक यामना मरु एबा लान माइफाकपा हाइबदो होइगदौरे सोलेडर असि ममंग चैगी सेप्टेम्बर थादा रूसिया ना आइना चादबा मोंगदा लौसिले आना लाउथोकिबा लमदम मरिगी मनुंगदा अमु ओरिबा डोनेक्स प्रोविंस की मनुंग चना लेबने जनवरी 12 की नबिदांग वरमदा सोलेडर टाउन निंगा तमनबगी थबक मपुंग फाखरे
Donetsk lamdamda operation makha sathanabagidamak masi yamna maruiba thaudok amani ana Russian Defense Ministry gi spokesman Lieutenant General Igor Konashenkov phongdoki Soledar town toksin ba asina Bakhmut leiriba Ukrainian forces supply line sing thadapa ngamlagani amasong mafam adu leiriba Ukrainian unit sing brok toksin ba amasong koisilaga thamba ngamgani ana Konashenkov haiki nongpok lomda Ukrainian army ge spokesman Seheri Zerbatendi Rusiana Soledar town lausile abo wafam reject tawradun makatana lan soknari ana phongdoki Washington the best of what think tank or by Institute for the Study of Warnadi Soledar town to Batarabasu Maduna Pafunta Kudongtini Warakani Habaki Wafam Latiana Phongdoki Rusiana Soledar town lausile and a lautokring a punkaraki among the Ukraine authority the Yamnakan land soknari had a report okay Russian forces na marul ani tokna town as the landara kiambazo Masagi lan missing asibaksang netuna landara ki hari Madang tagit angkun gamari de Rusiana sa tabalan asi sahi ama mafung para kadoriba asigi mag wenana Rusiana mafung khara de orbasut lan mai pakle haina unada bahona bani haina thajanare NATO gi alliance the Ukraine de facto member moikre defense minister Ukraine NATO gi member amu oibada Rusia ki makedegi akan mamungda yaning da bafongdok pa amadi arwo phibam amu mayong narbasu NATO gi military Alliance da ngasidagi Ukraine de facto member amu oina sakangkre ani Ukraine gi defense minister na phongdorakle Ukraine gi defense minister Alexei Reznikov na phongdorakpada magi mapang waripok western gi alliance na Ukraine da hanakum heavy weapon khudam oina tengamadi fighter jesing makata na pirakhigani abagi chena thajabalai Oirakadoriba thawng asi tonganba makhalkragi protocol gi makhada mathangi tangkak amada sangsinthoni hena tengbang pirakpagi thawng chadarakani hana thajai ngasi irai numita BBC ga akanana unawa amada Russian akan bamongda athingba pirakfa asda NATO gi maikadagi Ukraine yausilakpada nongaitaba polongani haiba wafum sa phongdoki defense minister na makhata na phongdorakpada Ukraine na simaning tambalepak amani masi armed forces NATO gi member am oiba ngamle de facto no di jury in law oina ngasi dagi Ukraine gi member oina sakhang gi bani masigi chapcha maramdi Ukraine gi chapcha ba sakti amadi khulai sing lai loina na leiri khulai sing asi matokram na sinagani habagi chapcha ba knowledge leibana NATO na makhoi gi member oibada aba pirakhi bani NATO da hana yorum ba format member sing na Ukraine gi lanpham asida Ukraine gi damak lan thengna bada mating pangbagi mathau taba du leiragani amadi Rusia na hiram masigi matang da hana dagi hongda Ukraine na NATO da yaurobadi nuclear gi khudong thiba thorak pa yai hana section wafam phongdokhiba su leikibani Tension na habida western countries in gibanungta United States jauna Ukraine gi damak armed fighting vehicles sing amadi rocket kaya supply torokpada natana long range missile amasung heavier tank sing deptana tharapalai ribane Zaragasida Britain gi House of Common Defense Committee gi chairman Dovias kelutna Ukraine gi land mission da heavy battle tank sing supply tongna ba akan ba phaudak taksin grahari akan bamong da taksin grahari warle ba pibam asida NATO na hirang kudimata section tarong lakot pa mathau tai an suhana gi British Army amasung BBC ko unaba amada phongdorakre Ukraine gi peace summit February kun gamari da pangthok laba yai lanthok liba Ukraine da ing thaba farkna bagi pandam da summit meeting abalak liba February kun gamari da pangthok laba yai haina targi da Ukraine gi ambassador oina leiriba Basil Bodnar na phongdokre summit meeting asi New York da leiba United Nations headquarters da UN Secretary General Antonio Guterres na santai na da pangthok kadabani haina Bodnar na phongdokiba awafam ama Ukraine Inform News Agency na quote okay Ukraine ing thaba furakna ba Ukraine ge sarkana hokdok pa thawrang amada tarkina support bibi ba amasung thabakta onthokna ba khona ba mateng pangna ba sem sabi ba gidamak ambassador na tarki gi mafam da thagat pa phongdokhe panbaya ba di mamang sahi ki da bemwar tha da Indonesia da pangthoki ba G20 summit da Russia amasu Ukraine gi lan losin na ba gidamak Ukraine gi president Volodymyr Zelensky na point tarhagi peace plan ama hokdokhe Nagalamarom da namfu da lagtok tringe da Vladimir Putin na mahaki mahut silahuna da bami hapkadore Ukraine da satafal lan maiti ba maram na namfu da mafam lagtok ki bayana lairiba Russian President Vladimir Putin na madagum batau dok thotringe da sahi asida mahaki mahut silahu da bami ama hapna na ba khona gadawri ana mahakna hanagi alai amna claim tawkhre sahi asida mahaki mahut silahu da bami ama hapna na ba khona gadawri ana mahaki hanagi alai amna claim tawkhre Muammar Gaddafi Libya gi laikhidraba dictator lauthokiba adukumna namfuda lauthok tringeda Putin na mahakna khanba mioi amada pham sinaramlaga magi pound billion amagi oiba black sea konongda potharaga leinaraba thawrang tawri haina Putin gi hanagi space iva mioi avas galia mofna phongdokiba wafam amba Delhi melna call tawke
Russian leader asina technocrat mavada pham sinanaba aduga Ukraine amasong noksok leibak sing kabari sanatun lal loisinadba honagani mahak asi Englishing ani kungamari gi mikhalda contest tawgani haba thasde hana Galia mofna haike Odogret ruler Putin na Moscow gi miar sarge Savianin Prime Minister Mikhail Mishutin natragana mahaki deputy chief of staff Dmitry Kozakumba yamna thazaba miyo ama president wanadaba pokaлагani hana thazai Putin gidang na bamising na mahakasi tangdu lay taba furakadaba miyo amani hana makata na thazadre amasong kulay nang tina fiber Wagner private army gi makok Yevgeny Prigozhin na mapanggal kangkalakta na president wanadaba honarakadra habigising na bafawa layba sida yamna nungnang ba fogli Prigozhin asi hawjuk pawadi Putin gi makha phone lairi adobalan maithi fa nangba asinam bhak Putin gi mayukta lairakadra hana singnai hana Galiam hofna haike Kerala da school sing da sar Madam Lairoi Sumnagi Waza Haina Kaunaragani Child Rights Body Kerala State Commission for Protection of Child Rights KSCPC Arna School Oza Singbo Sar Natagana Madam Haina Kawagi Mahuta Makwagi Nupi Natagana Nupa Waibagi Kenava Tamdana Desert Haina Kaunar by State Asagi School Punamata Directive Pigre Oza Sinda Kaunava Sar Natagana Madam Haribahoi Asidagi Teacher Hibas Yamna Hena Gender Neutral over Tam Amadi had a Kerala Sunrise Panel Adon Haike. Saramasang Madam Hibagum Waiting as a Kaubatok Lavaso KSCPCR order to the Panke. Saramasang Madam Hibagum Waiting as a Kaubatok Nadabaso KSCPCR order to the Panke panel Chairperson KB Manos Kumar Amasong member C Bizoy Kumana Saba Bas Manajum Sakasanamita State Asigi School Punamagda. Teacher hai batam adu sinana bagi pautak sing pinana General Education Department adu the directive PK. Saranantra kan Madam gi muhuta teacher hai na kawwa asna school puna bagi angang sing adu gi maragda equality thambada mating organic amasung teacher sing adu da makoi gitang naksin ba adu su hanggadhan gani haina. Child Rights Commission adu na makoi gi mat PK. Likhul sing adu gi matungina oza sing adu bo makoi gi nupa amasung nupi oi bagi matungina Saramasung Madam Aina Kobodok Wariba discrimination gi pibam adu yang sinna pambiyo amana thangal hakiba wakadama kanabada directive adu pikibani hare aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yang beriba punama padaga jari channel asina domda kana badi subscribe tawi business subscribe tawi ramoloinana like and share tawu sukawi kanupna makpo amakhana thaga jari